ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯕꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯕꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯔꯥꯃꯦ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯃꯀꯣꯛ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯁꯣꯝꯗ ꯂꯥꯛꯇ꯭ꯔꯕꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯗꯟꯅ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯗꯅ ꯁꯤꯀꯤ ꯑꯅꯥ ꯇꯥꯟꯗꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯌꯥꯝꯁꯨ ꯁꯨꯕ ꯅꯠꯇꯦ ꯃꯥꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯃꯥꯗꯤ ꯃꯌꯥꯝ ꯐꯪꯉꯤꯕ ꯑꯁ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯟꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯣꯏꯅ ꯁꯨꯈ꯭ꯔꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯥꯂꯨꯅ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯃꯈꯣꯏꯁꯨꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯨꯝꯅ ꯑꯣꯏꯔꯝꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯑꯣꯖꯥ ꯀꯥꯈ꯭ꯔꯤꯕꯅꯤꯅꯦ ꯍꯥꯛꯅꯁꯨ ꯑꯋꯥꯡꯕ ꯄꯥꯝꯃꯨꯈꯤꯅꯨ ꯍꯩꯇꯅ ꯑꯍꯩꯕ ꯁꯥꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯤꯃꯥꯡ ꯊꯣꯛꯏꯕꯁꯤꯡꯁꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯃꯦꯅ ꯉꯥꯏꯈꯣꯅꯦꯍꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯆꯧꯕ ꯃꯤꯅ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯗ ꯄꯥꯗꯕꯁꯤ ꯍꯩꯖꯤꯟꯗꯅ ꯉꯥꯡꯕ ꯍꯩꯒꯗꯕꯅꯤ ꯃꯌꯥꯝꯕꯨ ꯃꯁꯛ ꯈꯪꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯅꯠꯇꯗꯅ ꯌꯦꯡꯉꯨ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯒꯤ ꯑꯩꯗꯤ ꯄꯥꯞ ꯇꯧꯕ ꯍꯩꯇꯦ ꯍꯥꯏꯗꯅ ꯂꯩꯔꯒꯅ ꯂꯥꯏ ꯅꯤꯡꯉꯒ ꯆꯔꯥ ꯍꯦꯜꯂꯒ ꯐꯨꯔꯤꯠ ꯐꯥꯎꯔꯤꯠꯄ ꯐꯪꯗꯅ ꯂꯩꯕ ꯇꯥꯕ ꯑꯣꯏꯗ ꯄꯥꯗꯕ ꯖꯨꯠ ꯃꯨꯠ ꯇꯧꯔꯒꯅ ꯃꯟꯇ꯭ꯔꯤ MLA ꯗꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯀꯥꯂꯨꯅ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯁꯤ ꯑꯣꯏꯗꯕꯗꯤ ꯋꯥꯈꯥꯛ ꯉꯝꯂꯒꯅꯤ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯤꯁꯤꯗꯤ ꯏꯍꯦ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯀꯥꯂꯨ ꯅꯪꯕꯨ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯖꯨꯠ ꯃꯨꯠ ꯑꯣꯏꯗ ꯄꯥꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯔꯤ ꯃꯌꯥꯝꯁꯤ ꯀꯥꯂꯨꯗꯨ ꯑꯣꯟꯁꯜꯂꯛꯂꯒ ꯔꯥꯃꯦꯗ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯁꯤ ꯍꯥꯏꯔꯤꯕꯅꯣ ꯌꯨꯝꯕꯨꯗꯒꯤ ꯍꯨꯔꯥꯜꯂꯨꯗꯧ ꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯩꯕꯗꯨꯅꯕꯨ ꯌꯨꯝ ꯁꯥꯔꯛꯂꯤꯕꯁꯤꯅꯤ ꯖꯣꯔꯗꯟꯅ ꯍꯩ ꯃꯤ ꯇꯥꯅꯤꯅꯦꯍꯦ ꯃꯣꯏꯅꯒ ꯀꯅꯥꯒꯨꯝꯕꯅꯒ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯉꯍꯥꯟ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯃꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯄ ꯇꯥꯔꯦꯅꯦ ꯃꯣꯏꯅ ꯍꯦꯛ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯃ ꯑꯗꯨꯝꯅ ꯃꯊꯪ ꯍꯧꯗꯣꯔꯛꯄꯗ ꯔꯥꯃꯦꯅ ꯉꯥꯏꯈꯣꯅꯦꯍꯦ ꯍꯨꯔꯥꯟꯕ ꯍꯥꯏꯔꯒ ꯋꯥꯐꯝ ꯑꯃꯕꯨ ꯁꯤ ꯈꯟꯅꯁꯤꯅꯦꯍꯦ ꯀꯥꯂꯨꯅ ꯀꯔꯤꯅꯣ ꯔꯥꯃꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯍꯥ ꯑꯁ ꯀꯥꯂꯨ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯨꯏꯒꯤ ꯃꯃꯤꯡ ꯑꯃ ꯀꯧꯁꯤꯜꯂꯗꯅ ꯈꯣꯡꯇ ꯈꯣꯡꯉꯤ ꯑꯩꯕꯨ ꯍꯨꯏꯒꯤ ꯃꯃꯤꯡ ꯀꯥꯏꯗꯅ ꯅꯠꯇꯦꯕ ꯁꯥꯎꯈꯤꯅꯣꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯔꯥꯃꯦ ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥ ꯑꯐꯕ ꯊꯕꯛꯇꯤ ꯃꯥꯟꯗꯦꯃꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯃꯥꯅꯦ ꯖꯣꯔꯗꯟ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯐꯕ ꯊꯕꯛꯀꯤ ꯅꯠꯇꯦ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅꯤ ꯀꯔꯤꯅꯣꯗ ꯔꯥꯃꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯑꯃ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯦꯗꯅ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯑꯦ ꯑꯁ ꯀꯥꯂꯨ
Hai Jordan hojiki matamda hurandabu kana leibagine ha lona huranba phongna huranba wahi watana huranba moithem tawraga huranba makhal mandabagi wani akhoigina ne numidang da tuminna chatlaga pot chai khara phakairaga adayuda huralubagi wani mantri mandon phangnai bo officer sing lariba mayam si mokhoina paisa si jabun प्रजा सिंदगी थब हापी गनि हाइदन लौसिन खरगा हंदुक्तन थमिबसी मसी जु हुरान मखलमनि ने मानतबगी वानी रामेन हारिसी अमरुदि सुम्मी पोनीदा अना लायेंग संकरी करा लोइन मो होजिकी मतम दु हुरान दबम त लेत्रे सरकारना सी तौ सी सीजन नवादना चबाक थादरक पैसा सिंग मखोइना मुक चखोम फुरखाउ हापचलिमिदो अदुगा ने लेत्रे खंग्रे तन को चेन रामेन हारिसिना बहन फरब जाइंदा असम न मखोइ वारि सानरिङै मखोइगी थबक सुबगी ओजादो लाक्ले मसिदगिरि मखोइ थबक अदुम हौख्रे थबक अदो अयुक्तगिन नुंथिल फावब सुगदोरिबनि नुंथिलदा मुक मयुम धालकनी मयुम दा चाक चाखो मुक्चारगा अमुक थबक सुबा चटकदोरिबनि मदुना होरेन नुमिदांग पुंग 3:30 ता हलकदोरिबनि मरम अदुना मखोइ थबक सुबतो लोइसलब मतुंग नुंथिलगे मुक मयुम लोमदा हलकपदा वारी असम सानरै असम वारी सानरकपदा ngasai वारी सिंदो अमु हौदुकनरकले मखोइना चलिबसिदि लंबिनी नुंथिलगी मतमगो वैबगा मी इताक ताई मतम अदुदा रामेना सुंदोक्सी हाय ममांग खुलगी लाइबुंगदु हौजिक लाइयम कन हराउरिबनि मदुदा अखोइना करिगुंबा म पांगथोप यागनि जोर्डन अदु करी थबक नो रामी नंगना पांगथोप यागनि तौब यागनि दा हाइबसिबो रामेना जोर्डन द येंगलगा सुंदोक्सी मखोइगी पैसा पाक्षी अचौबदो लिलिनगा खाजनबदो मदु खुलगी मियामना कलकप मोइगी पैसा मयामना पिक थन्न लैरिबनि मदु लाई लोड्रिब फावबदि मदु लाइबुंगदा सोलोन से लगा थंबनि अदुगा हयेंग लाई हराब लोरब मतुंग लाइगी कमिटी लाइगी सेलुंगबा मखोइगी खुनगी मी खरा तौरगा मदु कयानो हाबदो मसिंग थिदोकलगा मखोइने माइबीगी खरा पीखी माइबकी खरा पीखी अदुदगी लेमहुबदुना मु फन्नोना थमगदौरिबनि मदु चाही खुदिंगी दमक चथदना लाक्लबा आइना मदि लेखाइ खुलना खंगनरबा वाफमनि मरक्ता सायन गायदा लोसनबा याबा नति अदु अखोइना मखोइगी लाई हराव लोजिंगदा मदो हुराल हरबदी हा कमदौबा एरा रामे नंगी वासिदी कुमरु फावबगी वारिनी अस कुमरु फावबगी नतिमी कालुनंग मरोलमा नति रे रामे कालुन हाइसु हाइबनी नंगिदुबु मी सिफा याबा वानिने इहे कमायना मी सिगदोरिबनो हा अइना प्लान दु फजब पुथोरकलबदी लेन्सु सिरे सैसु सुतेक्ट्रेदना रामे नंगी सिमतम कुनेदगी खलको वाखल मालिबो माने यामजबद मगुकी पक्षी दुम हुरालबदी लुपा लाख मरी मंगागदी तारंबा याय इ खुलमगी लाई हरावबदुबु मदुमकने हेक तारंगदरने इथाव नोइने खंगदबगी वानी मंत्री मंदोन सिंगसे लुपा लिसिंग 10 गा चोप थादरी पोने बोट मयागी मतम गो ओइरे कैंडिडेट सिंगसे लाख तना लिसिंग 5 कटप 10 कटप 5 कटप 10 कटप कटखरबा जानी अदगी लेकाई इना कैरा खुनब सिंगदु चौंगा दगी ताबरा ति कलिसि अंगांग मचा से खुरमु वांगुदे हौरे 10 कटलिबा खुल अदु लेरिब मिसि यांग्रबा जानिने खुलनगा चाउजरे अदुना यामरबद लुपा लाख 2-3 दि सोइदरमकी यौरंगनी मदुगिसु मथक्ता ममांग चहिगी फनसु हापे हाइगुम तौबनी छुमदौरसे मखोइगी लाइबुंग मनाक्तने होरेंदो सुरु नैरगा मखोइगी पाक्षी अदुदा कया यामना याउरिबगे लुपा कयामु ओइरमगदगी हाइबदु अमुक्तंग येंथोक्लसि मखोइना लिकलिना कोइसलगा थमलिबा बॉक्स तो मदु अखोइगी दमकदी यामना कानाखरबा जानि फरे होरेन कमदौबनो हाइबदो अमुक वा खनरसि ngasiगidi yum चंगनरो आइ थबक ngana चसिको
ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯂꯩꯔꯛꯁꯤꯡꯗ ꯆꯪꯅꯈ꯭ꯔꯤ ꯂꯩꯀꯥꯏꯗꯤ ꯄꯨꯜꯂꯤ ꯍꯥꯏꯕꯕꯨ ꯌꯨꯝꯃꯛꯇꯤ ꯊꯪꯅꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯂꯩꯔꯛꯇ ꯆꯪꯅꯈ꯭ꯔꯦ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯅꯨꯡꯊꯤꯜꯒꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯂꯛꯂꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯈꯨꯜꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯤ ꯀꯤꯔꯤꯛ ꯏꯟꯅꯔꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯈꯣꯏ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯁꯦꯂꯨꯡꯕꯅ ꯁꯦꯟꯅꯔꯒ ꯊꯝꯂꯤꯕ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯗꯨꯗꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯂꯒ ꯁꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯗꯨꯅ ꯍꯪꯉꯤ ꯅꯣꯏꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯌꯥꯒꯗꯤ ꯅꯣꯡꯃꯗ ꯀꯠꯄꯖꯥꯠꯅꯣ ꯅꯣꯏ ꯂꯥꯏ ꯍꯔꯥꯎꯂꯛꯂꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯕꯖꯥꯠꯅꯣ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯄꯩꯁꯥꯒꯁꯤꯅ ꯀꯌꯥꯃꯨꯛ ꯊꯤꯔꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯊꯤꯅꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯨꯕꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯍꯥ ꯑꯗꯨꯅ ꯅꯣꯡꯃꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯗꯒꯗꯤꯅꯦ ꯁꯤꯀꯤꯝ ꯈꯥꯏꯕ ꯄꯣꯟꯇꯦ ꯅꯣꯡꯃꯒꯤ ꯌꯥꯝꯗ꯭ꯔꯕꯗ 40-50 ꯑꯗꯨꯝ ꯇꯥꯔꯤ ꯄꯣꯠꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯅꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤꯗꯤ ꯀꯠꯂꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯟ ꯂꯨꯄꯥ ꯂꯥꯛ 1 ꯐꯥꯅ ꯂꯤꯖꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯈꯪꯖꯄꯣꯟꯇꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯜꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯄꯣꯠ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯗꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯂꯒ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯃꯈꯣꯏ ꯊꯛꯄꯤ ꯆꯥꯕꯤ ꯈꯔ ꯇꯧꯗꯨꯅ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯅ ꯑꯩꯅꯅꯦ ꯂꯥꯏꯕꯨꯡꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯍꯪꯂꯛꯂꯕꯅꯤ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯀꯗꯣꯝꯗ ꯂꯥꯛꯂꯒ ꯀꯗꯣꯝꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯌꯦꯡꯉꯝꯂꯕꯅꯤ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯍꯧꯔꯕꯗꯤ ꯌꯥꯝꯂꯕꯗ ꯂꯨꯄꯥ ꯂꯥꯛ 2-3ꯗꯤ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯅꯤ ꯀꯔꯤꯅꯣ ꯔꯥꯃꯦ ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯤꯃꯀꯣ ꯅꯪꯉꯣꯟꯗꯕꯨꯗꯤ ꯄꯥꯎꯅꯨꯡ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯗꯅꯅꯦ ꯀꯨ ꯃꯔꯨꯞꯁꯤ ꯏꯅꯛ ꯅꯛꯁꯜꯂꯛꯄꯗꯨꯝ ꯇꯧꯔꯤꯅꯤ ꯐꯥꯎꯔꯝꯗꯥꯏꯒꯤ ꯂꯩꯗꯅ ꯐꯣꯡ ꯁꯥꯕꯗꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯨꯈꯥꯡꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤ ꯃꯗꯨ ꯃꯣꯍꯣꯔ 3ꯇꯒꯤꯅ 9 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯣꯔꯗꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯃꯣꯍꯣꯔ 3ꯇꯒꯤꯅ 9 ꯃꯗꯨ ꯂꯨꯄꯥ ꯂꯥꯛ 1-2ꯒꯤ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯦ ꯔꯥꯃꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯇꯟꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯝꯕꯅꯤ खरा कानदौ माली हाकालो नकोइनगी वारीदो यामबुदि नुंगाइबा फारबदिने जमालो यौबो सोइदे इहि फारगन कैदौइ हाइबनो हा फारगन फाबगी थोकबा अइखोइ मलाननि किदन तुमुगुमसे हारिब्रो फरेसे रामी अइखोइ करिनोम तौर खनरगने तौबो हाइबदुनि तहाबदि फरोइ पोकपदगिने ऐसे नुंगाइबा मसक खंगलक्त्रबनि इमानने अइबु इपा यावदना योक्पिरक्ले मदगिदि ऐसी सेनिंगाइ जेनिंगाइ लेतदना इमानबदि वाइरगा नुपि कोइरक्पनि हौजिक नुपि थिरे सिसु नुंगाइति इचा अहुम मरिदु थाक ngannaba honabada yenguse खुबा कासी यंग अमुक तो दुम दुप लाउरे हा फजबदा लोइरेबो अखोइदा इरुजबदा फदि याउदसु यारे नुरा तकपदा खुबाखिना द नोइबदा नुरा चबाक केले हाइबा सदुबुदि हेले मसी याउना सुरिसे असुकना नोमनिसे यंगुने अहाबमतंग हेक चारुबदा मरुपकी पैसा हेक्तमक सुरमदि हा सिदबु करिनो बो अखोइना नुंगाइदोइसि अदु तारगदि सिबा चंबा लाइबक यंबना फरोद्रो रामे नंगना हाइबसु चुम्मीबो अइखोइसि नुंगाइबा फंगदना सिबाइदु हेक तौतोरि हा नत्रो वफम मटुदा कालुना अइखोइना नुंगाइदुइसे हयेंग सिरगा
ku tungaga matik ama mayamna pubibado madu mangaire bo nungai dusi era sira kanda kamai khangduino sira kanda kapirakpa sira kanda sora chamno sonba kanana bu khangdurino da yarese siba nabe wari toksi agi na hari basidang tawnu ba tawsi aise rami angang wari ngai dane yauksangi Durga Puja gi huran bagi plan tawbadane amata fabu sorak nati lura ba thabak kaya aina pangthorok libani aduna aina silakpa thoramda loina mak jagani se lai harau ba haiba simaktabu pung 10 dagina 13 fabu tani harauri si adai kaidorani thilubu laurubu kholo mayam do warabani loina mak tumna khragani madagi pung ama ani tai tarakpadadi ne pungchik chik khrgadabani matam matu dai khoina ne laibung lunggi maning dom da lairiba saruk adu hogairaga ai khoina paisa sing do loktok pa yagani as rame nangi wari dubu aungta ngai khwai bani ha natini lai harau basi loraga laibung da mi leiche haiba matam du da hura labadi phaidana madu natadana hauji mai khongba mai thanba saitram thinba madagi maiba maibi madadi hedokna selungba mi yamdrabada kunthani phudi dum maising deongani asana yunaiba tharaga madu yamkraba mi yamdugi marakta changlaga hura lusi hari sibu nati madu bu yagadori bro ahan bagi ai plan sina mai thi khraba matung lai kan harau ringai manung sida oina hura am batari rame bu nang ngaure bu mayam marang tori ndu ta paisa hura lati krai paisa hura dori ba ha khalaga mutung yengune selungmagi mamang da leiri paisa du bu ai ko na ta paraga thang pa yagadro rame do ngaktang khalaga adu dei khoi kai dok shari bono ha hura am ba yaroi sum lai se hari bro ngasai de ki wa ngang da tumin leiri ba Jordan na ai ko kai no makhanasi pungani ta ba dai da ai khoi mawong am yengbo ina ngasi se chatlasi aduga kari kamdu bagi haibato yengthok dasi mi amani adumak sanglaga koiraga sum laibra haibato yengthok dasi aduga laibung adu chekna sabani na madu phulang hogairaga changba haibatu madi oithokadaba manre aduna ai so phakai bagi makhon thondaba niyom kanolama ai khangi madu tawrabadi soidana maki thabak si mai pakani farene ai khoi gi oja Jordan adagi huran bagi master Rami nakhoi ani na hawdor ko wafam atuda ai mana nai wona yawjarage hingle punnai hingminasi sire noni sijahu ai di ching kini ko kalu tangi wado yunga wana chini sibagi wada pangano kana desi yum jangna rasi horen medang pungani tawda thunaro adu jugane kamai tawge habdo amtung yeng thuksi asumna Rame Kalu Jordan makhoi do amu hawga tuna magi mayum da changnakri masigi matung haujikti makhoi amuk pungani tabro da thunarakle aduga laibung adu da makhoi punna lakle makhoi ne hek khalam badu sumle laibung adu ki marai bak thiraga Rami hoi ki kangbuna marai bak phaba haigadra laibung adu lairiba maningnom thangba saruk adudi urak warak labuk lamhang oina tawkhre maramaduna karigoma makhoi na hariba thabak asinabu pangthoklabadi maning mayagi makhoi gi labuk lamhang adu phawraga chen khiba dumak yage dawribani aduga laibung adugi maning maya adusu ujau urel ngaktani aduga khongbal lupa loina tawba mafam kharasu lei aduna maning maya da chatpadu mate chatre laibung adugi maning werapna makhoi gi engine khilli mai thananaba oyar maya sa khaidon lei aduna mai marakta mi kya chanati maning maya do ifun phulli aduga maiba maibi gi ahing lekham sangren aduna sangna khankhibana laibung adugi maning dom chatpada yamna khudong thiningai haibadi mata cha da ba haibadu oi aduga laibung adugi hek matai da khara hantoklaga saitam thininaba laisang mandir adugi nageta khambrangna laikhre maramaduna laibung gi maning dom da tawba thabak pak hek to uraroi
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯚꯥꯕꯣꯛꯁꯤꯡ ꯐꯝꯍꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯐꯝꯐꯝ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯨꯡꯐꯨꯟ ꯐꯨꯜꯂꯕ ꯖꯒꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯈꯣꯏ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯥꯃꯦ ꯑꯃꯗꯤ ꯖꯣꯔꯗꯟ ꯀꯥꯂꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯂꯥꯏꯕꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯞꯄ ꯀꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯇꯧꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯃꯦꯛ ꯃꯣꯛ ꯂꯥꯎꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯅꯨꯡ ꯈꯔꯗꯤ ꯄꯥꯏꯈꯤꯁꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯍꯦꯛ ꯊꯣꯔꯛꯂꯕꯗꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯦꯅ "ꯍꯩ ꯑꯄꯪꯕꯁꯥ, ꯅꯨꯡ ꯄꯥꯏꯔꯕꯗꯤ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤꯅꯣꯝ ꯈꯟꯅꯁꯤ꯫ ꯁꯨꯝꯇꯧꯁꯤ, ꯍꯌꯦꯡꯁꯦ ꯅꯨꯡꯗꯥꯡ ꯇꯧꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯥꯏꯗ ꯍꯌꯤꯡ ꯈꯔ ꯈꯣꯏ ꯈꯔ ꯃꯀꯣꯟ ꯁꯥꯔꯤꯗꯅ, ꯃꯗꯨꯒꯤ ꯈꯣꯏꯗꯣ ꯑꯩ ꯆꯦꯛꯁꯤꯟꯅ ꯆꯦꯔꯪꯗ ꯌꯣꯝꯁꯤꯜꯂꯒ ꯊꯅꯝꯒꯦ꯫ ꯃꯍꯨꯠ ꯃꯆꯥ ꯃꯆꯥ ꯈꯔ ꯍꯨꯠꯇꯣꯛꯂꯒꯅꯦ, ꯃꯈꯣꯏ ꯊꯣꯛꯈꯤꯅꯕꯗꯤ ꯅꯠꯇꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯍꯣꯟꯅꯅꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯩ ꯐꯥꯔꯒ ꯊꯝꯃꯒꯦ꯫ ꯑꯗꯨꯒ ꯃꯗꯨ ꯌꯣꯝꯃ ꯄꯨꯔꯛꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯛꯂꯕꯗꯤ ꯃꯗꯨ ꯂꯪꯁꯤꯜꯂꯝꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗ꯭ꯔꯦ, ꯃꯈꯣꯏꯁꯨ ꯁꯤꯗ꯭ꯔꯦꯗꯅ꯫ ꯅꯨꯡꯅ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯆꯦꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯃꯤꯗꯨ ꯈꯛꯇꯅꯤ ꯄꯥꯛꯊꯍꯧꯒꯗꯕ꯫ ꯃꯜꯍꯧꯗꯕꯁꯤꯡ ꯑꯗꯨꯗꯤ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯈꯣꯏ ꯍꯥꯏꯕꯁꯤꯗꯤ ꯈꯣꯏꯅꯤ, ꯌꯧ ꯍꯦꯛꯇ ꯌꯣꯝꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯔꯥꯃꯦꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯏ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯕꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯔꯛꯂꯤ꯫ ꯔꯥꯃꯦꯗꯣ ꯈꯣꯏꯒꯤ ꯆꯦꯔꯪ ꯆꯕꯨꯜꯗꯨꯃ ꯄꯥꯏꯔꯤꯕꯅꯤ꯫ ꯀꯤꯁꯤ ꯀꯤꯁꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯌꯥꯟꯗꯨꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯔꯥꯃꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯅ "ꯔꯥꯃꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯄꯨꯔꯥ ꯍꯨꯔꯥꯟꯕ ꯃꯥꯜꯂꯤꯍꯦ꯫ ꯀꯥꯂꯨ, ꯀꯔꯟ ꯇꯥꯔꯛꯀꯅꯨ, ꯇꯨꯃꯤꯟ ꯆꯠꯂꯨ꯫ ꯖꯣꯔꯗꯟꯅ "ꯍꯩ, ꯋꯥꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯒꯅꯨ꯫ ꯀꯥꯂꯨꯅꯅꯦ ꯀꯌꯥꯝꯅ ꯈꯣꯡꯉꯤꯁꯤ꯫ ꯔꯥꯃꯦꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯨꯏꯒꯤ ꯃꯃꯤꯡ ꯑꯃ ꯀꯧꯁꯤꯜꯂꯒ ꯖꯣꯔꯗꯟ, ꯅꯪꯒꯤ ꯅꯃꯤꯡꯁꯤꯗꯤ ꯐꯖꯔꯦꯍꯦ꯫ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯃꯃꯤꯡ ꯑꯃ ꯃꯥꯟꯅꯗꯅ꯫ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯔꯦ, ꯇꯨꯃꯤꯟ ꯆꯠꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯇꯥ ꯆꯥꯈ꯭ꯔꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯦꯛ ꯃꯣꯛ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯚꯥꯕꯣꯛꯁꯤꯡ ꯐꯝꯅꯅꯕꯒꯤ ꯁꯥꯔꯤꯕ ꯁꯪꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕꯅꯤ꯫ ꯃꯗꯣꯝꯗ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯃꯩ ꯊꯥꯜꯂꯤ꯫ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕ ꯅꯠꯇ꯭ꯔꯦ꯫ ꯃꯈꯣꯏ ꯈꯔ ꯈꯛꯇꯃꯛ ꯊꯥꯜꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯆꯞꯈꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯛꯀꯥꯏꯈ꯭ꯔꯤ꯫ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯄꯩꯁꯥ ꯑꯗꯣ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯄꯥꯛꯁꯤꯗꯣ ꯑꯃ ꯅꯠꯇꯦ, ꯑꯅꯤ ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯀꯥꯂꯨꯅ ꯃꯄꯥꯟꯗ ꯃꯤ ꯌꯦꯡꯅꯅꯕ ꯊꯅꯝꯂꯒ ꯔꯥꯃꯦ ꯑꯃꯗꯤ ꯖꯣꯔꯗꯟ ꯆꯪꯁꯤꯟꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗ ꯆꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫ ꯔꯥꯃꯦ ꯑꯃꯗꯤ ꯖꯣꯔꯗꯟꯅ ꯂꯥꯏ ꯑꯗꯣ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯕꯛ ꯀꯠꯇꯨꯅ, ꯑꯗꯨꯒ ꯂꯤꯛ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯑꯃꯨꯛ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯃꯈꯣꯏꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯏꯕꯨꯡꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯉꯥꯁꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯒꯦꯠꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯕꯗꯤ ꯃꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯦꯅꯦꯔꯦꯇꯔꯒꯤ ꯍꯥꯏꯕꯗꯤ ꯃꯩ ꯊꯥꯅꯕ ꯏꯟꯖꯤꯟ ꯊꯝꯂꯤꯕ ꯑꯇꯣꯝꯂꯣꯝꯗ ꯂꯥꯛꯂꯒ ꯃꯊꯪ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯝꯂꯕꯗꯤ ꯒꯦꯠꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯂꯧꯕꯨꯛ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ
ꯂꯕꯨꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯀꯔꯥꯏꯗ ꯂꯩꯁꯤꯒꯦ, ꯀꯔꯥꯏꯗ ꯃꯁꯤꯒꯤ ꯄꯣꯠꯂꯝ ꯇꯤꯔꯝꯁꯤꯡꯁꯦ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯌꯦꯟꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯂꯧꯕꯨꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯑꯃꯨꯛꯇꯪ ꯀꯌꯥ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯌꯥꯝꯂꯕ ꯄꯩꯁꯥꯅꯤ꯫ ꯁꯅꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯥꯏꯊꯣꯛꯂꯒ ꯌꯦꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯔꯥꯃꯦ ꯑꯃꯗꯤ ꯖꯣꯔꯗꯟꯅ ꯑꯃꯃꯝ ꯄꯥꯏꯈ꯭ꯔꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯌꯦꯟꯊꯣꯛꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯣꯡꯁꯨ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯦ꯫ ꯔꯥꯃꯦ, ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯨꯝꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯔꯨꯑꯣꯏꯅ ꯀꯥꯂꯨꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯁꯨꯡꯇꯨꯝ ꯇꯨꯝꯗꯨꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈ꯭ꯔꯤ꯫ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯌꯥꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯃꯃꯝꯗ ꯊꯨꯡꯅꯔꯤꯕꯁꯤ ꯄꯩꯁꯥꯗꯣ ꯕꯟꯗꯜꯅꯤ, ꯂꯨꯝ ꯂꯥꯎꯏ ꯄꯥꯏꯕꯗ꯫ ꯀꯥꯂꯨ ꯈꯪꯉꯤ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅꯗꯤ ꯈꯛ ꯂꯩꯔꯛꯑꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯄꯣꯉꯥꯟ ꯉꯥꯜꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯤ꯫ ꯂꯥꯏꯕꯨꯡꯗꯒꯤ ꯁꯣ ꯐꯛꯀꯥꯏꯔꯒ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯤ ꯑꯃꯗꯤ ꯂꯥꯏꯕꯨꯡꯗ ꯀꯜꯂꯛꯄ ꯄꯥꯈꯤꯗ ꯌꯥꯎꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯈ꯭ꯔꯤ꯫ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯂꯣꯝꯒꯤ ꯃꯥꯟꯖꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯌꯦꯞꯇ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯋꯥ ꯂꯥꯎꯅꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯦ, ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯅ ꯀꯔꯤ ꯂꯨꯄꯥ ꯂꯥꯈ 10 ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯁꯤꯒ ꯂꯥꯎꯊꯣꯔꯛꯏꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯝꯃꯔꯣꯏ, ꯇꯨꯝꯕꯅ ꯐꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯔꯥꯃꯦꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗ ꯀꯥꯂꯨꯗꯤ ꯃꯤꯍꯨꯟ ꯁꯨꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯁꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯤꯕꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯌꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯎꯊꯣꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯍꯨꯔꯥꯟꯗ꯭ꯔꯒꯁꯨ ꯍꯨꯔꯥꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯪꯀꯔ ꯄꯩꯁꯥꯗꯣ ꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯛ ꯈꯜꯂꯨꯕꯗ ꯀꯥꯂꯨꯗꯣ ꯔꯥꯃꯦꯗ ꯄꯪꯆꯩꯗ ꯆꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯄꯣꯉꯥꯟ ꯉꯥꯜꯂꯕꯗ ꯀꯥꯂꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯖꯣꯔꯗꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯖꯣꯔꯗꯟꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯊꯕꯛ ꯆꯠꯅꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯥꯂꯨꯅ ꯊꯕꯛ ꯆꯠꯈꯤꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯕꯣ? ꯍꯥꯏ ꯀꯥꯂꯨ, ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯃꯣꯏ ꯊꯕꯛ ꯂꯥꯛꯈꯤꯗ꯭ꯔꯦ, ꯃꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯂꯥꯎ ꯔꯥꯃꯦꯒꯤ ꯃꯅꯥꯛ ꯆꯠꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯔꯥꯃꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯔꯥꯃꯦꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯇꯨꯝꯂꯒꯕꯨ ꯂꯩꯔꯝꯃꯤ꯫ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟꯗꯣ ꯔꯥꯃꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯧꯒꯠꯂꯣꯃꯤ, ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯧꯒꯠꯂꯨꯁꯦ꯫ ꯀꯩꯅꯣ ꯅꯕꯥꯅꯤꯕꯨ ꯑꯩ ꯅꯥꯛꯇ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯇꯣꯈꯥꯏ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯎꯄꯥꯏ ꯄꯨꯊꯣꯛꯅꯔꯒ ꯂꯩꯅꯒꯗꯕꯅꯤ꯫ ꯍꯥꯏ ꯔꯥꯃꯦ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯏꯇꯥ ꯐꯨꯅꯕ ꯊꯕꯛꯅꯤꯁꯦ꯫ ꯊꯕꯛ ꯆꯠꯁꯤ ꯂꯥꯎ꯫ ꯃꯣꯏ ꯄꯩꯁꯥ ꯃꯥꯡꯕ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯆꯤꯡꯅꯔꯣꯏꯗ꯭ꯔꯣ? ꯖꯣꯔꯗꯟ, ꯅꯪꯅ ꯍꯥꯏꯗꯤ ꯆꯨꯝꯃꯤꯅꯦ꯫ ꯀꯥꯟꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯍꯦ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯝꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯑꯁꯦ ꯅꯃꯨ ꯇꯥꯏꯕꯪ ꯑꯍꯨꯝꯅ ꯍꯨꯔꯥꯟꯕꯅꯤ, ꯌꯦꯠꯀꯤ ꯂꯝꯗꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯖꯧ ꯍꯥꯏꯔꯛꯂꯕꯗ ꯂꯩꯔꯤꯕ ꯂꯥꯏ ꯀꯃꯤꯇꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯁꯥꯃꯛꯅ ꯊꯤꯜꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯇꯥꯏꯅꯗꯕ ꯌꯥꯔꯔꯣꯏ, ꯂꯥꯏ ꯇꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯥꯏꯅꯈ꯭ꯔꯤ꯫ ꯃꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯔꯥꯃꯦ, ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏꯗꯣ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ
ꯃꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯏꯇꯥꯗ ꯇꯥꯔꯤꯕꯅꯤ꯫ ꯔꯥꯃꯦꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯅꯥꯛꯇ ꯑꯋꯥꯠ ꯑꯄꯥꯒꯤ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯅ ꯃꯣꯏꯒꯤ ꯑꯁꯣꯝꯒꯤ ꯈꯨꯜꯒꯤ ꯄꯩꯁꯥ ꯃꯥꯡꯉꯦꯗꯨꯕꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯄꯩꯁꯥꯒꯗꯣ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯂꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯅꯦꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯨꯗꯣꯔꯤꯕ? ꯄꯩꯁꯥꯕꯨ ꯃꯄꯨ ꯄꯥꯟꯕ꯭ꯔꯣ? ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯄꯥꯏꯔꯒꯅ ꯑꯩꯒꯤ ꯑꯣꯏꯔꯦ, ꯅꯪꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯒꯅ ꯅꯪꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗ ꯃꯨꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯃꯦꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯅꯦ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ꯫ ꯃꯁꯥ ꯃꯁꯥꯅ ꯂꯥꯏꯕꯨꯡꯗ ꯂꯥꯛꯂꯒ ꯊꯤꯜꯍꯟꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃꯁꯨ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯗꯣ ꯆꯥꯛ ꯆꯥꯐꯝꯒ ꯈꯪꯗꯦ꯫ ꯆꯤꯡꯅꯈ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯊꯕꯛ ꯑꯃꯒꯤ꯫ ꯔꯥꯃꯦꯗꯣ ꯆꯥꯛꯀ ꯆꯥꯗꯕꯤ ꯎꯡꯉꯒ ꯂꯩꯔꯤ, ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯆꯥꯛꯎꯡꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕꯗꯨꯕꯨ ꯁꯣꯏꯗꯕ꯭ꯔꯥꯅꯦ? ꯁꯣꯏꯗꯦꯗ, ꯂꯥꯏꯅ ꯃꯔꯥꯏ ꯉꯥꯛꯆꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕ ꯈꯪꯗ꯭ꯔꯗꯤ ꯂꯥꯏ ꯁꯨꯕ ꯅꯤꯡꯉꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯗꯣ ꯃꯇꯣꯝꯇ ꯈꯜꯂꯒ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ, ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯌꯨꯝꯗ ꯆꯪꯂꯨꯔꯕꯁꯨ ꯆꯥꯛꯄꯨ ꯂꯣꯏꯔꯝꯈꯤꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯟꯁꯨ ꯉꯜꯂꯤ, ꯃꯆꯥ ꯑꯃꯃꯝ ꯁꯨꯒꯠꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨ ꯈꯔ ꯂꯧꯔꯒ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯗꯟꯅ ꯑꯩꯗꯤꯅꯦ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯦ꯫ ꯁꯅꯥ ꯂꯨꯄꯥꯒꯁꯦ ꯀꯥꯂꯣꯁꯦ ꯅꯪ ꯑꯣꯏꯅ ꯄꯥꯏꯖꯔꯣꯕꯣ꯫ ꯑꯦꯔꯥ, ꯐꯔꯤꯉꯩꯗꯅ ꯅꯣꯏ ꯄꯥꯏꯒꯦ ꯍꯥꯏꯕ, ꯐꯠꯂꯛꯇ꯭ꯔꯀꯥꯟꯗꯅ ꯑꯩ ꯄꯥꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣꯍꯦ? ꯔꯥꯃꯦꯅ ꯑꯦꯔꯥ, ꯅꯣꯏꯁꯦ ꯌꯥꯝ ꯀꯤꯒꯟꯈ꯭ꯔꯦ꯫ ꯄꯥꯏꯕ ꯇꯜꯂꯒꯅꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯄꯩꯁꯥꯁꯨ ꯁꯅꯥꯁꯨ ꯑꯩ ꯂꯣꯏ ꯄꯥꯏꯒꯦ꯫ ꯇꯧꯕꯇꯕꯨꯅꯦ ꯍꯥꯏꯗ ꯍꯥꯏꯗꯣꯔꯛꯀꯅꯨ꯫ ꯅꯈꯣꯏꯅ ꯐꯅ ꯀꯤꯔꯕꯁꯨꯅꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯂꯣꯏꯗꯕꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯁꯦ ꯈꯖꯤꯛꯇꯪ ꯃꯤꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯕꯗ ꯃꯔꯤ ꯌꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯊꯛꯄ ꯆꯥꯕ ꯇꯧꯔꯤꯕꯗꯨ ꯂꯣꯏꯁꯜꯂꯦ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯃꯥꯒꯤ ꯂꯩꯔꯛꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯗꯟꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯖꯣꯔꯗꯟꯅ ꯉꯁꯥꯏ ꯑꯁꯣꯝ ꯈꯨꯟꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯊꯕꯛ ꯍꯧꯔꯒꯅꯤꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯝ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯣꯔꯠ ꯑꯗꯨꯝ ꯉꯔꯪ ꯑꯗꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯗꯟꯅ ꯅꯁꯛ ꯈꯪꯉꯤꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯀꯅꯣ, ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯩꯗꯧꯕ ꯏꯕꯨꯡꯉꯣ ꯖꯣꯔꯗꯟ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯖꯣꯔꯗꯟ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯖꯣꯔꯗꯟꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯩꯅꯣꯝꯃ ꯁꯨꯝ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯔꯗꯟ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯖꯣꯔꯗꯟꯁꯤꯕꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅꯦ? ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯔꯗꯟꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯇꯣꯝꯇ ꯈꯟꯖꯩ, ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ ꯇꯧꯔꯤꯁꯤ꯫ ꯃꯥꯒꯤ ꯔꯥꯃꯦ ꯍꯥꯏꯕꯁꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯗꯁꯥ ꯇꯥꯗꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯣ ꯆꯔꯥꯡꯅꯔꯒ ꯂꯩꯈ꯭ꯔꯤ꯫
ꯃꯇꯝꯗꯣ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯨꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯖꯣꯔꯗꯟ ꯑꯃꯗꯤ ꯔꯥꯃꯦꯁꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯍꯨꯔꯥꯟꯕ ꯆꯪꯉꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯔꯥꯃꯦ, ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏꯗꯕꯨ ꯊꯥꯖꯤꯟꯕꯋꯣ, ꯃꯆꯤꯟꯕꯥꯟꯗꯕꯨ ꯊꯥꯖꯤꯟꯕꯋꯣ, ꯃꯈꯣꯡ ꯃꯈꯨꯠꯇꯕꯨ ꯀꯥꯎꯁꯟꯕꯋꯣ, ꯐꯨꯕ ꯌꯥꯕ ꯐꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯄ ꯑꯗꯨꯒ ꯐꯤꯉꯧ ꯁꯦꯠꯄ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯆꯪꯉꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯕꯠ ꯃꯉꯛ ꯂꯨꯔꯦꯟ ꯀꯛꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦ, ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ꯫ ꯆꯞ ꯃꯥꯟꯅꯅ ꯃꯪꯂꯤꯕ ꯃꯪꯅꯤ ꯃꯥꯒꯤ ꯌꯨꯝꯗ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ, ꯀꯩꯅꯣꯅꯦ ꯔꯥꯃꯦ, ꯑꯩꯒꯤ ꯃꯪꯗꯨꯕꯣ? ꯑꯩꯅ ꯂꯥꯏꯕꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕꯗꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯌꯥꯗꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯦ ꯈꯟꯗꯅ ꯃꯪꯒ꯭ꯔꯦꯝ ꯍꯥꯒꯦꯝꯅꯔꯤꯕ ꯖꯥꯠꯂꯥ? ꯄꯩꯁꯥꯁꯤꯡꯗꯨ ꯄꯤꯔꯨꯝꯕꯅ ꯐꯒꯗꯕꯖꯥꯠꯅꯤ, ꯅꯠꯇ꯭ꯔꯒꯅ ꯂꯤꯛꯐꯥꯡꯁꯤꯡꯗꯨ ꯑꯣꯏꯅ ꯊꯅꯝꯃꯕ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯕ? ꯑꯗꯨꯅ ꯇꯧꯒꯗꯕ ꯃꯥꯜꯂꯦ꯫ ꯐꯩ, ꯃꯗꯨꯅ ꯇꯧꯔꯒꯦ꯫ ꯑꯩ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯎꯅꯗꯕ ꯌꯥꯗꯦ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯊꯕꯛ ꯂꯦꯞꯁꯤꯁꯨ ꯍꯥꯏꯔꯤ꯫ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯑꯍꯨꯝ ꯎꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯔꯥꯃꯦ ꯇꯥꯕ꯭ꯔꯣ? ꯔꯥꯃꯦꯅ, ꯀꯥꯂꯨꯅ ꯆꯔꯦꯛ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛꯀ ꯊꯣꯛꯎꯒꯦ, ꯀꯔꯤ ꯄꯥꯎ ꯂꯩꯔꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯃꯦ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯋꯣꯏꯕꯃꯛꯀꯤ ꯀꯥꯂꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯃꯦꯅ, ꯀꯥꯂꯨ ꯀꯩꯗꯧꯔꯒꯦ? ꯀꯥꯂꯨꯅ, ꯂꯥꯡꯒꯅꯨ, ꯀꯨꯝꯊꯔꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦ ꯄꯔꯞ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯀꯥꯂꯨꯗ, ꯀꯩꯗꯧꯔꯒꯦ ꯀꯥꯂꯨ? ꯀꯩꯗꯧꯔꯒꯦꯕ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯩꯀꯥꯏ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯂꯥꯏꯕꯨꯡꯗ ꯄꯤꯔꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯁꯨꯅꯦ ꯀꯅꯥ ꯈꯪꯍꯟꯗꯅ꯫ ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯩꯒꯤꯁꯨꯅꯦ ꯑꯩꯒꯤ ꯁꯔꯨꯛ ꯄꯣꯔꯛꯑꯦ, ꯅꯪꯒꯤꯁꯨꯅꯦ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯍꯌꯦꯡ ꯊꯤꯜꯂꯁꯤ, ꯉꯁꯤꯒꯤꯅꯅꯦ ꯑꯩꯒꯤ ꯁꯔꯨꯛ ꯆꯥꯅ ꯊꯤꯜꯂꯨꯔꯁꯤ꯫ ꯉꯥꯏꯈꯣꯗ, ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ꯫ ꯖꯣꯔꯗꯟꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯖꯣꯔꯗꯟꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯁꯔꯨꯛꯁꯦ ꯑꯩ ꯄꯤꯊꯣꯛꯆꯔꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯂꯥꯛꯑꯣꯕ, ꯁꯤ ꯂꯥꯛꯑꯣꯃꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯀꯥꯂꯨꯅ ꯔꯥꯃꯦꯗꯣ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯤ꯫ ꯔꯥꯃꯦꯅ, ꯉꯥꯏꯈꯣꯃꯤ ꯀꯥꯂꯨ ꯅꯪꯕꯣ, ꯇꯞꯅ ꯆꯠꯁꯤꯃꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯤꯡꯈ꯭ꯔꯦ꯫ ꯁꯩ ꯇꯧꯔꯤꯕ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤꯅꯦ ꯊꯥꯕꯜ ꯊꯣꯛꯇꯕꯅꯦ, ꯑꯃꯨꯛ ꯊꯣꯛꯏ ꯑꯃꯨꯛ ꯈꯨꯝꯖꯤꯟ, ꯊꯥꯕꯜꯅ ꯃꯔꯣꯟ ꯑꯃ ꯃꯌꯦꯛ ꯁꯦꯡꯗꯕꯅꯦ꯫ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯗꯣ ꯀꯥꯂꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯥꯟꯊꯣꯔꯛꯀꯗꯧꯔꯦ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯝꯗꯥꯏꯗ ꯔꯥꯃꯦꯅ, ꯉꯥꯏꯈꯣꯅꯦ, ꯃꯤ ꯈꯔ ꯑꯥꯗ ꯆꯕꯨꯟ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯪꯉꯣꯏꯗ꯭ꯔꯣ? ꯀꯥꯂꯨ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯂꯝꯕꯤꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯄꯥꯛꯊꯧ ꯐꯝꯃꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣꯝꯗ ꯌꯦꯡꯂꯤꯕꯅꯤ꯫ ꯔꯥꯃꯦꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯃꯆꯥ ꯑꯗꯨꯗ ꯇꯞꯅ ꯄꯥꯛꯊꯔꯒ ꯀꯥꯂꯨꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯥꯂꯨꯅ, ꯃꯣꯏꯁꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯇꯞꯅ ꯁꯨꯝ ꯄꯥꯛꯊꯈꯤꯕꯗꯨꯅ ꯄꯨꯔꯥ ꯂꯩꯕꯥꯛ ꯌꯧꯈꯤꯗꯧꯔꯤ꯫ ꯔꯥꯃꯦꯗꯨꯅ, ꯀꯩꯅꯣꯅꯦ ꯁꯨꯝ ꯄꯥꯛꯊꯈ꯭ꯔꯤꯁꯤꯕꯣ? ꯂꯩꯕꯥꯛ ꯑꯁꯤꯒ ꯇꯞꯅ ꯅꯝꯅꯈꯤꯗꯧꯔꯤꯅꯤ, ꯃꯁꯥꯁꯤ ꯄꯥꯛꯊꯦꯛꯄꯗꯧꯅ ꯇꯧꯏꯅꯤ꯫ ꯑꯁꯨꯝꯅ ꯉꯛꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯄ ꯃꯥꯅ ꯑꯁꯨꯝ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯣ ꯔꯥꯃꯦꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ, ꯑꯗꯨꯒ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯈꯣꯡꯅꯤꯡ ꯈꯣꯡꯃꯥꯡ ꯁꯝꯅꯖꯩ꯫
tung mang onthoknaraga khara amana nakanda khara amana nakan mamanglomda thamlaga amana maninglomda kuning khumang onaraga leiri khudai loinamak seli khuru phawwa khudai chingkhalibani khurugi makha thangbadi loinamak uri aduna makhongdo kuning khumang onthoknaraga tung halibara mang chalibara khangdaba mawongda chatlibadu ururaga ramedi kokchawi kakhri humangana pi kangaduna tuina leiri madugi matung magi manakta asum naksilakpadudi rame khangma lakpa ngamdraba male mahak mafam madu thadok lamlaga kalu ai chele asidi budi chelo haiduna mahak chirena bahonai adupu kaluna mahaki mananganda tap pairaga namsinro thami ramena kalu nung kedoroge hai kalu adumna hairupata kalu do mamai mamito ilang langna musin muna laithurakli madu urubuda rame do parang kan thuk lamlaga mafam madu thatoktuna mayum jawna ba chelakli madugi matung pangap sulap jiba mahaki thonga lamada haibati makoigi lekai gi thonga lamada chenselli aduga yumlak phau duna mayum jawna ba chelakli mayum gi dari da phan chongkhatpaga rame do hairam laga mahak admak gyan ta khidri mahake masa adu kanagumba abanna khangching chingduna tunglomda laktuna chingkhibadagi lukhamna leimaide jairo tabada wakhal mangthrabani ramena lauramlaga leimaida bum launa takhibagi khonjal tabada ramegi nupi ngangsing kayo toisibo haiduna mokhoi chawgun narakli mamang thong ihang hangbaduda kana thokibajano haiduna mokhoi chu tholakpadadi ramena gyan ngaruga leirambaduda mayam changduna haibati ramegi nupi ngangsing aduna sing thadun laknari ramedo tapna gyan lakli akoi baduda koilei leidunu jingli kanasu leiramdre ramena is ai siramnida hai imung jang silo imung da sang silo ne asumna hairaga ramedo imung da sangkhri masigi matung rame phamungda longkhak longlei hiplaga mahaki paisa singado kalu amadi jordan ga hainaraga hayeng kana khangan uhundana tuminna thilurage haiduna khalli ramedo ahing adu masungtum tongkhidre kiman khibana mangda ukhibasing aduga taibungda tholiba thoduk adu karino haiduna mabukningda khallaga dumak leiri nakalamada ramena tawriba aduga chap manana kalu amadi jordan su mathang thoduk aduga chap manana thokdibani makhoisu hayeng nong hek nganbaga paisa singado pithok lurage haiduna sabjungna lepkhri asumna matam madu haukhri mathangi nongalakli nonga phum torokpo adwaida kalu do ramegi manakta chelakli matam madu ramesu ahing tumdaba makhai kitik kirum tawduna leibaga mahaki ngarangi thodokta kaluna korokhibanina kalugi khonjal tabada nongalabasi phauda masigi budasi laine adumna khalingai mahaki nupi changaktuna tabiri bro natau kalusi laiye ramena phalai thorokpada ngasaidagi mahaki nupi tumli haiduna khaluri badudi tumlamdre kalisu leiramdre ramedo ingak tangakchari nong sibu kayam ngalaba jano haiduna mahaksu mapan thorokpadadi nong phana yamna ngalamle kaluna parpap chansil laktuna rame lo jordan ki mrak silo jordan do ongtok nor silo ramena hai kedoroge ha jordan kedoroge ba as khangdilo sasilo asum kalu do rame bu puduna chakri lambi da chana kaluna haki ngarang thoki thodok amadi mamangdu ukibasing loina maktami ramena kalu do wonsalakuna nongonda tawkiba du chap manana aingoda su tawi haduna paw tamnari asum lakpada jordan su makoi ani gi maikai tamna laklibadu uri masu laene haina raduna makoi ahum punnu unari atuga kamai tawsige aidi kuiraro sirani noi lehokidro aidi paisa do ngasi ma durani ramena jordan bu ta pharaga ngai khonei tawno bu fingar khigumni thabagase taha ba yabnati kalino masina daba yaroi horen thindok lurasi adusune horen lai kana hararokpagi mi kana chilako matamdo da ikhoina huralupa pochai punamak ato
ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯃꯥꯏ ꯃꯤꯠ ꯀꯥꯆꯤ ꯈꯨꯝꯂꯒꯅꯦ ꯂꯥꯏꯕꯨꯡꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯊꯅꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯁꯤꯟꯖꯈ꯭ꯔꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯥꯂꯨꯅ ꯇꯥꯅꯤꯡꯗꯦ ꯍꯩ ꯔꯥꯃꯦ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯀꯣꯛꯁꯤꯃꯅꯦ ꯁꯤꯐꯝ ꯀꯥꯐꯝ ꯉꯥꯛꯇ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯛꯊꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯃꯇꯝ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅꯅꯦ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯇꯞ ꯇꯥꯏꯅ ꯌꯨ ꯉꯥꯎꯍꯜꯂꯒꯅꯦ ꯃꯧꯁꯤꯡꯗꯣ ꯊꯣꯛ ꯊꯣꯛ ꯀꯤꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯂꯥꯏꯕꯨꯡꯗ ꯃꯁꯤ ꯄꯤꯔꯨꯁꯨ ꯍꯥꯏꯗꯅꯅꯦ ꯊꯣꯛ ꯁꯤꯟꯅꯈ꯭ꯔꯒ ꯂꯣꯏꯔꯦ ꯋꯥꯐꯝ ꯑꯃꯗ ꯖꯣꯔꯗꯟꯅ ꯉꯥꯏꯈꯣ ꯅꯕꯥꯅꯤꯒꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯃꯗꯨꯅ ꯇꯧꯕꯗꯨꯁꯨꯅꯦ ꯍꯦꯛ ꯐꯖꯗꯦ ꯀꯅꯥꯅ ꯈꯪꯅꯤ ꯌꯨ ꯉꯥꯎꯕꯗꯨꯅ ꯃꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯗꯤ ꯀꯥꯂꯨꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯣꯏꯁꯤꯗꯤ ꯖꯣꯔꯗꯟꯅ ꯁꯦꯟꯅꯕꯨꯗꯤ ꯁꯦꯟꯅꯒꯗꯧꯕ ꯑꯗꯨꯗ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯈꯜꯂꯣꯅꯦ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯦ ꯈꯜꯂꯣꯅꯦ ꯀꯔꯤꯅꯣ ꯑꯣꯝꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯌꯨ ꯉꯥꯎꯕꯗꯨꯅ ꯃꯣꯏ ꯑꯍꯨꯝꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯕꯨꯡꯗ ꯄꯤꯔꯨꯁꯨ ꯂꯥꯛꯄꯅꯦ ꯍꯥꯏꯔꯗꯤ ꯐꯖꯔꯤꯕ꯭ꯔꯥ ꯄꯣꯠꯇꯨꯕꯣ ꯋꯥꯐꯝ ꯑꯗꯨꯗ ꯀꯥꯂꯨ ꯑꯃꯗꯤ ꯔꯥꯃꯦ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯖꯣꯔꯗꯟꯗ ꯍꯪꯉꯛꯄꯗ ꯖꯣꯔꯗꯟꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯁꯤ ꯂꯥꯏ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯅꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒꯅꯦ ꯒꯦꯠ ꯑꯗꯨ ꯊꯅꯝꯂꯁꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯔꯥꯏ ꯈꯪꯖꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯔꯦ ꯑꯗꯨꯃ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯣ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 4,500-10,000ꯗꯤ ꯋꯥꯠꯂꯦ ꯋꯥꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯊꯝꯂꯦ ꯍꯥꯏꯕꯗꯤ ꯃꯗꯣ ꯂꯥꯏ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯂꯩꯄꯥꯟꯅꯕꯁꯤꯡꯅ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯈꯪꯕ ꯅꯠꯇꯦ ꯀꯣꯟꯅ ꯊꯤꯒꯗꯕꯅꯤꯅ ꯄꯩꯁꯥ ꯀꯌꯥ ꯋꯥꯠꯂꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯦꯛ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯕꯦꯛ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯤꯕꯅꯤ ꯕꯦꯛ ꯑꯗꯨꯗ ꯐꯅꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯥꯏꯕꯨꯡꯒꯤ ꯑꯀꯣꯏꯕꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯈꯣꯏꯁꯨ ꯊꯛꯄ ꯆꯥꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯈꯣꯏꯁꯨ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯄꯔꯞ ꯂꯥꯛꯂꯒ ꯂꯥꯏꯕꯨꯡꯗ ꯄꯣꯠ ꯑꯗꯨ ꯊꯅꯝꯂꯦ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯃꯈꯣꯏꯁꯨ ꯂꯨꯝꯂꯒ ꯌꯦꯡꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯈꯔꯅ ꯃꯗꯨꯕꯨ ꯎꯈꯤꯕꯗꯒꯤ ꯃꯗꯨ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯔꯥꯃꯦ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯋꯥꯏ ꯁꯪꯉꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯔꯥꯃꯦ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯃꯥꯌꯦꯞꯇ ꯂꯥꯎꯊꯣꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯥꯌꯦꯞꯇ ꯉꯔꯥꯡ ꯅꯍꯥꯟ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕꯗꯨꯗ ꯃꯈꯣꯏꯗ ꯇꯦꯝꯕꯥꯜꯂꯗꯨꯅ ꯃꯈꯣꯏ ꯃꯁꯥꯃꯛꯅ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠꯇ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯝꯕꯤꯔꯝꯂꯦ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅ ꯊꯝꯕꯤꯔꯝꯂꯦ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯃꯥꯌꯦꯞꯇꯒꯤ ꯂꯥꯎꯊꯣꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯥꯃꯦ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟꯗꯣ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯖꯔꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯊꯅꯝꯂꯕꯁꯨ ꯃꯈꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯊꯤꯒꯠꯂꯛꯈꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯝꯇ ꯂꯥꯎꯊꯣꯔꯛꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯔꯥꯃꯦ ꯀꯥꯂꯨ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯆꯠꯇꯨꯅ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯃꯦ ꯀꯥꯂꯨ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯕꯣꯕꯣꯗꯣ ꯃꯍꯥꯛꯁꯨ ꯊꯧ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯑꯃꯥꯏꯕ ꯕꯣꯕꯣꯗꯣ ꯔꯥꯃꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯒ ꯑꯩ ꯅꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯇꯨ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯃꯒ ꯌꯦꯡꯅꯩ ꯖꯣꯔꯗꯟꯅ ꯀꯩꯗꯧꯔꯕꯒꯦ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯕꯣꯕꯣꯅ ꯖꯣꯔꯗꯟꯗꯕꯨ ꯑꯣꯟꯁꯜꯂꯛꯂꯒ ꯈꯨꯜꯒꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥꯗꯨ ꯍꯨꯔꯥꯜꯂꯒ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯣꯏꯅ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯀꯥꯂꯨꯅ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯑꯄꯪꯕ ꯁꯥ
ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯂꯕꯗꯤ ꯑꯩꯅ ꯉꯥꯛꯈ꯭ꯔꯗꯕꯅꯤꯅꯦ ꯑꯗꯨꯛ ꯆꯥꯝꯕ ꯂꯨꯄꯥ ꯂꯥꯛ 10 ꯀꯨꯟꯒꯤ ꯄꯩꯁꯥꯗꯨꯕꯨ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯑꯁ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯑꯣꯖꯥ ꯃꯥꯌꯦꯞꯇ ꯑꯗꯨꯛ ꯂꯥꯎꯊꯣꯔꯛꯄꯒꯤ ꯋꯥꯅꯤ ꯂꯥꯛ 10 ꯀꯥꯏꯅ ꯍꯥꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯂꯥꯏꯒꯤ ꯅꯠꯇꯦꯅꯦ ꯀꯝꯃꯤꯇꯤꯒꯤꯅꯤꯅꯦ ꯃꯣꯏꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯒꯗꯕꯅꯤ ꯂꯥꯏꯗꯨꯅ ꯂꯨꯄꯥ ꯑꯃ ꯆꯥꯄꯣꯠꯇꯤ ꯊꯕꯤ ꯀꯜꯂꯤꯕ ꯃꯥꯌꯦꯟ ꯀꯜꯂꯤꯕꯗꯨ ꯂꯥꯏꯗꯨꯅ ꯆꯥꯄꯣꯠꯇꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯄꯥꯟꯅꯕꯁꯤꯡ ꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯃꯤ ꯃꯈꯣꯏꯒꯤ ꯆꯈꯥꯎ ꯌꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯒ ꯆꯥꯛꯈꯣꯝ ꯆꯥꯔ ꯄꯣꯟꯇꯦꯅꯦ ꯏꯕꯨꯡꯉꯣ ꯂꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯏꯅꯈ꯭ꯔꯒ ꯂꯣꯏꯔꯦ ꯌꯦꯔ ꯄꯪꯉꯤꯗ ꯅꯣꯏꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯖꯣꯔꯗꯟꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯜꯂꯕꯁꯤꯡꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥꯗꯨ ꯍꯨꯔꯥꯜꯂꯛꯀꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯇꯧꯔꯛꯂꯕꯗꯤ ꯑꯣꯖꯥꯅ ꯉꯥꯛꯄꯤꯒꯦꯔꯣ ꯑꯩ ꯑꯗꯨꯒꯤꯅꯤꯅꯦ ꯅꯣꯏꯗ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯦ ꯅꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦꯗꯅ ꯈꯜꯂꯤꯕꯅꯤ ꯁꯨꯝ ꯇꯧꯔꯣꯏꯕꯣ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯦ ꯃꯁꯥꯃꯛ ꯃꯥꯏꯕꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯆꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯄꯤꯁꯛꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯗ ꯆꯪꯂꯕꯗꯤ ꯅꯣꯏ ꯄꯩꯁꯥ ꯈꯔꯗꯤ ꯊꯣꯛꯀꯅꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯕ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯕꯗ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯄꯥꯞ ꯂꯩꯔꯣꯏꯗ ꯑꯣꯖꯥ ꯃꯐꯝꯗꯨ ꯇꯥꯛꯄꯤꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯃꯐꯝ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯈꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯣꯕꯣꯗꯣ ꯅꯣꯛꯂꯒ ꯆꯠꯈꯤ ꯔꯥꯃꯤ ꯀꯥꯂꯨ ꯑꯃꯗꯤ ꯖꯣꯔꯗꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯁꯤꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯐꯥꯒꯤ ꯌꯥꯝ ꯃꯥꯜꯂꯤꯗ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯅ ꯍꯣꯏꯅꯦ ꯐꯥꯒꯤ ꯌꯨꯒꯥꯏ ꯃꯥꯜꯂꯗꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯣꯛꯑꯁꯤꯗ ꯀꯥꯂꯨꯅ ꯍꯣꯏꯅꯦ ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯕꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯅꯨꯡꯉꯥꯏꯅꯁꯨ ꯆꯠꯂꯤ ꯃꯀꯥ ꯂꯥꯝꯅ ꯃꯤꯅ ꯌꯦꯡꯉꯛꯄꯁꯨꯅꯦ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯄꯣꯠ ꯑꯗꯨꯃ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤꯅꯦ ꯃꯤꯅ ꯆꯨꯝꯅ ꯌꯦꯡꯖꯔꯛꯄꯁꯨꯅꯦ ꯏꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯦ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯃꯁꯤ ꯑꯁꯨꯝꯅ ꯕꯣꯕꯣꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯏꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯔꯒ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ